Hauji oina India da rape case ki chang asi nongma sum yamkhalakli. Handaktasu Kolkata da Dr. Nupi amabu rape tawduna tamthina hatkibagi case amasu leiri aduga amukasu inaw Kolkata da leiba school amada pre-nursery da kariba chahi mari suda ngaijaribi Satri Nupi macha anibu school aduda sweeper oina leiba haibadi waisitpa sengba Nupa amana ijat manghalambagi case ama amuk thorakli masidagi praja mayamna sauraduna school aduda chatladuna thugai khokaibagi thabaksu tawrami aduga irang achauba amasu kanna tawri mayam aina haijaninglibasi rape case sing asi nongmagi hengalakani aduga tungdasu adum asigumlaba kaya ama thorakhini haina thajai maram asina aina ngasi video asi mayamgi mafamda puduna lakchari video asigi title di Nupi singna rape tawbadagi Matou karamna ngakthokchagani amadi thoktanaba Matou karamna tawgani aina Matou karamna ngakthokani haiba asi point to point oina haijarake aduna yamuna tabi hau kaubiba sungya yadeko point number 1 da paper spray amamam khutta paibiba paper spray haibadi spray manungda morok mahi yawba adubani masina mi amagi mamitta kapkhrabadi mi adu adum ngauduna cheladabani masi kayam jathige haibasi changyeng tawningadi morok mahi adu namita haijillaga yengu kayam power kange do adum khangani paper spray asi Amazon da adum phangbani yam kanna tangbasu nate amamamdi chenbiraga paibiyu masina adomgi punchi soidana kangani aduga nupi makhaida wa ama haijage karigumba matamdadi khuning wangbi firol atangba amadi restaurant natraga hotel da hauna raga changladuna paisa ado manghanaramgani aduna paper spray asi amamam laibada karimata mangjaningai leite haina khalli khuning wangbi jinsegaibi firol atangba singaduna somgi punsi kanba ngamloi adubu paper spray asi nadi somgi punsi soidana kanba ngamgani haina thajai adubu somgi apambani leidrabasu aingonda mangjaba karimata leite point number 2 yariba makhaidi dress setpada akawara kaya setpiganu hoi somgi apambani seninglabasu ai kari thingba ngamgani adubu wakhal fattaba nupa makhaisi dress akawba setpi nupi singdana hena wakhal fattaba tawningba heli dress full setpa nupi singdagi di akhoi manipur dasu haujikan di trend ama oire dress akawba setpa asi adubu setaba full data setpa nupi mayam amasu leiri ichesal nakhoi budi aina selu tawjari amadi thagatpa phongdokchari point number 3 yariba makhai numidang thengna hanjin loidabani maramdi numidang dana hengali rape case thokpa asi Manipur mapanromda Delhi dabu hairo example oina nupi sing thengna halakpada mahakna tonglakliba okto adugi driver aduna achikpa mafamda puduna rape tawbagi thodoka yasu lei amadi phataba mi thengnarabadi adum loire maram asina yariba makhaidi numidang thengna hanjin biganu sombu ai khut khoiramduna haijari point number 4 sakhangdaba mina pirakpa pot kaidongaida chaba amadi thakpa tawroidabani makhoina fana noksinagera aphaba mi mangera kaidongaida chaningde nangna pirakliba potu haiba ngamgadabani no haibagi pangan leiba tammu point number 5 somgi angang sing adu pikli kandagi martial art tamhanbiyu boxing bu oigera karate judo MMA mayam leiri haujikandi laikai ayambadasu martial art tamfam leinarabani masi tamhobana tungda khwaidagi kanaba pot ama oirakani adomgi punsibu phattaba mi singdagi masa ngakthongnaba hotnabada martial art tamfam leitragana leitre leiraba tarabadi yariba makhai sungsoi soidana yawhanbiyu rape case thokpa singda boxing tamba judo tamba amadi martial art tamba nupi amadata thodok thokpa taram khiroi ayambana masa sonbi karimata haijadaba nupi dangakta thodok asi thokalli point number 6 mama mapa singnasu yamna cheksinna senabiyu macha singbu kanaga tinari kanaga wari sanari cheksinba hairaga yamna cheksinba maksu tawbiganu question senaduna leibasu tawganu maduna hena makhoida wakhal yamna nungaijade khara adum matamgi matung ina yengshinbiyu aduga kari no kanaba pautak singju nacha sing aduda tambiyu mama mapa khara su leiri macha singbu hanna sugyeng yengdaba
kwa khara charaga wathi ngangaga adum leiba aduga mapadana yu adum thaaga leiba juar khara sanaraga masi tawbiganu yamna phattaba thabakni ai khut paiduna khurumjari nacha sing adubu cheksina senabiyu malem asida noigini haibada makhoi khaktani leiriba kona ningba kainaba thabak tawbiganu. Point number 7 point asina ngasigidi aroiba point oijarage. Point asidi aina nupa singda oina thamningi madudi ibung inau khura mama akhoi puna gyan taminarasi amaga nungsi chanana hingminasi. Yenghaidaba video sing yengba tokpiro yenghaidaba chawkhattaba video mayam yengbanasu nupa sing asi phattaba wakhal khanba henhalli maram asina thabak asi thadokpiro aduga nupi singda yenghaidaba mityengsu yengbiganu. Nache nasal ngaktani nakhoigisu nache nasalda tawrabadi nungairoi chap mane aikhoi puna lemthokpa tamlasi afaba mi haibadu oinaba tawminasi ichil inaw mayam. Afattaba video yengba yu nungtigi thakpa churup chingba jwar sanabana chingba mayam asigi mahutta ayuk ngantana haugatlaga walking chenbiyu yamdrabada nomagi kilometer ani ahumdi adum chenbiyu aduga halaaga ayuki inging lauba ising aduna chaitharaga iru maithajabiyu aduga phong saba chak adubu chabiyu hauna aduga satra oiragana school chatuna lairikta kanna honagadabani aduga office kaba oiragana office kabiyu thabak suba mina thabak phajana subiyu halaaga iru luja thokpiyu aduga khong sanga tingthoklaga phamungda pothabiyu nungaina wakhal kayam nungaige yengbiyu. Mayam wari asi atopa amada chatkidore ai sigi maramdasu kona video fajana semjarake ngasigidi rap tawbadagi Matou Karmna Ngakthokani haiba adu khangbiraba natro ichi SL mayam point sing asi kharasu chithaba yaramgani nongma fajana video amuk semjarake ngasigidi point sing asi kawbiba sungya yadreko. Ngasigidi video asi saida loisilage nungaibiragadi like subscribe tawbiramu aduga kanaba fanglabadi comment soidana tawbiramu mathangdasu karamba video thagaluge haibadu comment da haibirau ngasigidi saida kainarasi. Thank you.